Census the Yumpham Oiraga NRC Pangthokpa Yade NRC gi thabak hena kongjal yangsinaba lengak the expert committee ama atubada semba mathau tai haina maming lairaba demographer Professor Narendra na phongdorakli wafam asi M Suna Sinduna NRC gi matang da Pangthokpa nongmagi oiba intellectual exchange program da mahakna phongdokhibani Musuga kutsam naduna ngasi Manipuri University gi Art Sciences Department ki Senate Hall da pangthokhiba thoram aduga mari leinana Professor Narendra na hai Laibag asida pangthokliba census ki exercise asi Census Act 1948 amadi Census Rule 1990 gi makhada pangthokpani Census ki data da myoi khudingma ki information khomlagasu data sing adu miyam da khanghanba yade supnatagi data sing adugi figure khak khanghanbani adubo NRC dadi lamdam asida lairiba bona fide citizen singi mari makhong suna yawba list ama semgat kadawribani masi pangthoknaba NRC gi format ama leijei census ki data da Yumpham Oiraga NRC semgat pa yade haina mahakna phongdokhi Mahakna makata na hai leibaga sina ningtamba fangba matung yan hanboina kumjali singamaga chamapan yangkhai mathoida NRC pangthokhi Hauzik miyam da chamam naba ma leiriba si kumjali singamaga chamapan yangkhai mathoida leibaga sida NRC pangthokhibra natraga NRC asi Assam khaktada pangthokhibra haibasini Masida langningli ba wafam di kumjali singamaga chamapan yangkhai mathoida NRC pangthokhi haibagi administrative report stat khudingma ki oina lei matam aduda Tripura amadi Manipur asi Assam gi manung chali Sikkim na Bengal gi manung chali Assam Manipur amadi Tripura gi oina so administrative report amadi subsidiary report singda NRC pangthokhi haibagi mawong da iba report phangi Matam aduda NRC gi oina Manipur gi oina akaknaba sel kaithokibagi record su lei loinana NRC gi form su phangi ngasi lamdam asida NRC update tawbagi web ama lakliba se karigumba Manipur gi oina kumjali singamaga chamapan yangkhai mathoi gi NRC pangthokhibagi record leiram lagadi NRC asi update tawgadawribani tawbadabu best year amadi lapthokadabani Manipur gi oina NRC update tawrakpada Assam ga chapmanana chathagani haibaleite Manipur gi oina phangliba documents sing aduda Yumpham Oiraga pangthokadabani amaromda Manipur gi oina kumjali singamaga chamapan yangkhai mathoi gi NRC gi data phangba ngamdaba oiragadi nauna karamba documents sing semgatpa yagadagi haibadu munna thigalaga semgatpa yagani khali Maragasida, Laibagasi oina NRC pangthokpagi thaurang leiri masigi thaurang asigi makhadani National Population Register NPR semlaklibasi NPR asi Laibagasida ihan hanboina kumjali singani tarada semkhibani NPR asi dadi myoi khudingmaki matik chaba information sing yauri adubu luribadi hauzik NRC tawgani hairagadi kumjali singani taragi NPR asi da Yumpham Oiraga pangthokpagi phibam leiriba sini Hauzik Stanasida NRC pangthokadabani haina miyamna taliba dimana sidi kumjali singani tarada Yumpham oiba dunate miyamna taliba dimana sidi base year 1951 oiba haibani kumjali singani tarada Yumpham oiraba NRC pangthokpa haibasidi miyam gi apamba nate hauzik leiriba phibam asida lengangna expert committee ama atuba matamda semduna NRC gi matang da leiriba wafam sing kupna yengshinba mathau tai committee asina pukhalakpa recommendation aduda Yumpham Oiraga lengangna hiram asigi matang da chanaba thabak paikhatpa changi amaromda hauzik function tawdana leiriba Manipur State Population Commission asida expert sing hapsinduna autonomous oina mapung phana thabak tawhanaba khonaba mathau tai haina mahangna makha takhi Census ki data na koi NRC to we are the census study only figures nupa kya nupi kya in property level level na kya later kya Hindu na kya Muslim figure ka sa niya NRC the mi masing loy na maming matha yung irakadu niya ba census ki data da NRC based to we are the aduna koi NRC ki form ama tungana le NRC ki form is da koi maming matha loy isan ka niya ba aduna hanagi 1951 the NRC ji leiram tar ka the form ama lejari niya ba maming matha ma to ma sawa do na ade huje amade ihog da masa masu polak pa adu masa masu do na mai mapa duga ai ipani haina ba dero bar ta mai mapa gi maming yorom ba yai ade pata da yorom ba yai LIC policy ade mai to link tor ka semdel semak ka ne ba ana fresh NRC to tar maming matha yauna yaw do ni aduna census ki data da di koi na kano to ba yati NRC koi Manipur 1951 da NRC ki data du leiren khalo adubo koi document na maram moidana yada dana 1961 da oireng khala de 61 gi mamang da lehenba mayam ju ki NRC update lo yorok ka doine aduna everything is depend upon the document da ka lei
Thawram aduga mari lainana MSUGI President Bruce Pebamna hai aikhoigi yelho saktam kanaba amade mitop khandoknaba NRC update tawnabagi matangda ngasigi intellectual exchange program ase pangthokpani program asida intellectual singna pirakpa output singaduda Yumpham Oiraga recommendation ama semduna Chief Minister Governor amadi Union Home Minister da pishin khigani haina mahangna fongdokhi National Register of Citizens NRC update tawnabagi matangda ngasi se mapungoina khoi Earth Science Department gi Senate Hall sida updating the National Register of Citizens khoigi miyamna changjaliba collective mobilization and demographic governance in Manipur hariba ngasigi khoigi topic sida ngasi se academic intellectual exchange program ma pangthok sabani mapungai na ngasi pangthok sadoriba khoigi program asina horen phanglak toiba khoigi intellectual output mayang recommendation oina khoi semjarakanda khoi Manipuri honorable chief minister including the governor amasum union home minister fawbada tharakanda lepak sida amuk hana khoina formal agreement ma Manipur gi history da lairibasi MSO ka 1980 da yanagi ba wafam masu 1994 da muhana reiterate tawgiba khoigi mitop khandokpa gi issue sing asi haujik laiba socio-political fibam masida kamaina koi thabak ton thokpa yagadage amasum athuba matamda sigi NRC gi updation gi exercise manipura lakpa yana ba magdigi ground footing do akhoi na ngasi semna ba khona jabani ngasigi thawram aduda Press Trust of India gi hanagi correspondent KS Gaurasyamna moderator Beauty Kendrazit University gi faculty Dr. Atopa Marconina reporter lamdamasigi maming lairaba demographer Professor Narendra MU gi Department of Law gi head Dr. Yumpham Premananda MUSU gi President Nongpok Nganba Yambem amadi MSU gi President Bruce Pebamna mathang sina resource person amadi President member oina saryaki